Ahan makada channel sigi maiki degi miyam punum putaram ukjabaga loinani kokmana khurumjari amadi ngasi numidang wairam phongba pauche singdegi marwaba headline sing amadi marwaba pausing puduna lakchari tabisi All India Radio gi chahi humpu surakpada Diamond Jubilee gi thoram ngasi pangthokre Democracy gi mari suba yumbi ni hairiba media gi wan thokla NC Governor Ramasi gi matangda Kanglaipak Maira News Service tegi lakhat jaraga paudam kharap thamjari All India Radio Imphal na miyam gi seva tawrakpat chahi humpu mapung pharakhibaga mari lenana Diamond Jubilee celebration ngasi Imphal gi Palace compound da leba City Convention Center da Manipur gi Governor Ajay Kumar Valla na athoiba mithunglen oiduna pangthokre Thauram aduga mari lenana athoiba mithunglen gi warol piraduna Governor Ajay Kumar Valla na Fongdokhibada hawkhiba chahi humpu asida All India Radio Imphal na lamdam asigi miyamda ipau yauna makhal makha kaya gi thoram sing sandokli ngasina lamdam asigi kala sanskriti amadi amatta oibagi wakhalon sagatnaba pambai oiri Democracy gi mari suba yumbi ni hairaba media gi wan thokla hensi miyamna ipau khanghanbada apunbagi saktam sagatnaba honagadabani Sensitive oiba issue khudingmakta ningthina khallaga miyamda khangansi haina Governor Ajay Kumar Valla na fongdokhi ngasigi thauram aduga mari leinana Manipur gi Governor AIR Imphal chahi humpu mapung pharakpaga mari leinana puthokleba souvenir amasung release tawriba Manipur Governor Ajay Kumar Valla na makhata na fongdokpada matamgi matungina ahongba laklabasu internet laklabasu ahongba laklabasu yamna yangna chatlabasu Akashvani Imphal na miyamgi seba tawbadi hanba leitana ngasi fawba hotnari loirana miyamsu adumuk ahongba leitana pamnari matung ina radio da paw sandokpa khabar fonglakpa mathang lakduna digital media social media thorakpa internet na chingba laklabasu Akashvani na thauram kaya sandoktuna ahal oiraba singbu pothahali Governor na makha tana hai matamgi ahongbada yauduna ngasidi Akashvani Imphal masa mareng phandoktuna YouTube channel fawba hangdoktuna miyamna pamba hengatlakli amadi entertainment program kaya sandoktuna hawjikti lakh 3 subscriber yawkre masimak chauna mai pakpa amani ngasigi numit asi fawba yawnanaba hotnabada achauba thaudang lawkiba Akashvani gi thomi khudingmak thauna hanba leitana miyamgi seba tawbiu haini yaifa paujin su piki thauram aduda additional chief secretary Anurag Bajpai AIR Imphal gi director general Rajiv Kumar Jain AIR North East Zone gi additional director general Saitadit Das amadi AIR Imphal gi makok thongbu official kaya su saruk yaki loinana tongan ba jati kangluk gi kala Sanskriti thoram su pangthoki panba yai ing kumja lising amaga chamapan humfugu humdoi August 15 de AIR Imphal state asigi miyam da seba tawraba hawrakhibani loinana Ras Bhavan gi thoram sing sandokpa hawkhibani loinana leibak miyamna wanaraba matam asida Sagai Festival tawba yaroi haina kokomi farmers wing su fongdorakle hiram asigi matang su samlapa paudam khara thamjage tabisi handak Manipur government Sagai Festival tawnaba thaurang tawriba asi AMPFA gi maikaidagi tawba yaroi haiba wafam convener kokomi farmers wing gi maikaidagi fondorakli hiram asigi mari leinana kokomi farmers wing convener AB Alangbam na press thorapa cherol asin hai Sagai Festival tawba yaroi haibagi maramdi chahi ahum pharakadawraba crisis asina lamdam asigi hainingai leitana miyamda awaba chaithing nangli miyoi lising kaya mayum makai mai thadokhibadagi leifam chafam khangdana IDP oina leiri tampaki chingkhong chinga da leiba lokfam kaya law panba ngamdana leiri law pari lising kaya law pandana lawrok ahumlak mangduna leire masina miyoi kaya pukchak tatpada natana sel thugim
thumgi phibam hainingai leitana sokhalli hairi cherol asin hai masigi mathakta lenga na thausil haitabana lofam kayasu iching isauna chahi da low pari lising ani ahum low satlam dai da mangalli lofam sing asi panana ba hona ba da changliba senfam kaya mangalli bani punamak asigi mathakta national highway ani asi free movement yahandaba lalon itik ana layeng direct laisu tamba chatkadaba kaya ama khudong chadaba kaya ama mayok nahalli Lauraga Manipur Sagai Festival yamna chawna pangthokpa haurakhi chahi asigi 2020 amadi 2021 da COVID-19 na maram oiraga festival asi pangthokhide loina na 2022 da taraga mathoirak suba oina festival asi pangthokhraba matung May 3 2023 dagi lakhiba irang na maram oiraga pangthokna lakhibani November 13 dagi November 13 phawba pangthokna lakhiba festival asi haukiba chahi mari manga sida makhal mathel suba lebak asibu masak takpa yaba festival ama oirakre festival asida lamdam asigi nat ki oiba phajaba masak yellow ngaidagi sana khonabagi masana sing khutsa haibagi pothok fisalonsa gi haisingba phajaba masak kaya sing asibu yokhatnaba amadi masina malemda miyamda pukning chingsinnaba pandamda pangthokba festival amasu oiba ngamkhre Haujik laibaki oiriba phibam asida festival asi pangthoklagadi haujik lamdam asigi mangda tariba irang asi hana loisindana leiriba lengak asigi achumba khongthang oigani haibasi miyamda phongdokladuna lakli hai cherol asin hai lengakna miyamgi awaba yengdana amadi lengakki tokpham thokpa mathawni ningthina tawraga ingta pahana Punsirol da hanjinba ngamdana nathaiduna leiraga namhuda ingtappa hanjille taknaba pangthokkadawriba festival asi Sagai Festival asi yamna maram chadaba Manipuri singna yamna khoirang khoisaunagadaba festival amani maram asina festival asi pangthokpa maram sungsa chade chahi ani makhai hena isagi iramdam asida lanjennariba IDP singna makhoi ki hana masagi yumda Hanjinnaba thabak lokhatpiu festival asi pangthokpa yaningde boycott tawgani haina lauthokhiba loinana lamdam asigi CSO singi apunba body ama oiriba koko minasu IDP singi boycott sagatpagi firep lokhiba adu nipkon nasu sogatli haina mayak sengna taratli masini lamdam asida hojik suki matik wanaraba matam asida koigi festival sinbigani haina tawbiriba se IDP singi amadi lanjenariba amadi semitlonda sukyam sothagraba irei cha ifrop singjigi khanbiraga festival si tawdabada ai isamaksu sawgatchari channel sibu nungsibirabadi like share amadi subscribe tawbiu haibagaloina matang swaida tension jari